Poumai masani phubada chennaba singna Lalle Haijadriba Phaoba Imphal Dimapur lambi National Highway number 2 da sathariba Economic Blockade Handok-Khiroi haina Naga Peoples Organization NPO gi maikeidagi section wapham thamlakli Senapati district ke manung sanba kodom khuldagi v rangau blation amasung liai khulendagi dalobu mamang thagi tang kuntra mathoida Imphal West district ke lamsang area da mioi kharana tamthina phurakhiba amadi selmulahui haiba thogdoki matung thasi ki tang ahum gi nungthel pung mari taba matamdagi hogduna Imphal Dimapur National Highway number 2 da Naga Peoples Organization NPO no losingduna Economic Blockade ki khongjang sangsilakhibani Economic Blockade sing asiga thana numit humni sujinlakhre khongjang asina maramoiduna mapandagi state asida sanglakpa potchai puba gari kya mauget amasung maudagi hauraga makhan phawbagi marakta panduna leirei masiga loinana National Highway asi phawduna state asigidamak tangai fadana changba atai polam sing purakpa lepkhre nakalamoromda thodok aduda chennaba mioi singna Lalle Haijadriba Phaoba khongjang asi handokhiroi haina NPO gi wangang loi sunthoina phongdorklei SKTV ga akanana wari sanabada chunthoi na phongdor khibada tampaki CSO singna thodok asida mijeng changduna warushin purakna bahona biu loinana asigumba thodok asi matungda thoktana basin biu karigumba asigumba thodok sing makhata na tholok labadi khangba ngambagi pankhai lan khiduna state asigi purup singi marakta chawna mukna ba thorak loi hainingai leite hairi Sathariba Economic Blockade asida Senapati District Students Association SDSA amadi Senapati District Women Association SDWA yauna UNC masung Poumai Naga Union na chingba lupsing na su saugatpa phongdorklei